इमेज पाउडम मियेंग ताबिरी बसिंगबो अहान मक्तदा बिनिताना तराम नोक्सा बगलोना खुरुमजरी हौजिक पाउडम असि मरोय पाउ पिजरी इमोइनु इमागी इरा थौनी थौरम पाकसना पांथोकनाख्रे स्टेज लेमिनारीबा कांगलुप खुदेमक मानना चौखमिनरबा मतमदा अमगा अमगा नुसिनबा पुरकनी हाइना चीफ मिनिस्टर एन बिरेना फोंदोक्रे सिंगसुबम अकाबगी लेखिदबगी तरानी पालक सुबा निंसिंग थौरम पांथोक्रे लोयना पाकिस्तान दा मीथेन गैस पोखारकपगी थौदोकता मियोय मरी सिरे मपुंगयो पालो बिरसे ngase waksingi tarani thoini panba thangja numit asida ima imoinu ira thongni bagi thoram paksanna pangthoknari numit asida kakchingda su yumthong khudingda imoinu imagi maphamda chahong ahongba nungayai phaba pina binaba nga athen pot cheng phau athom mahau kachaduna thongni jaki leikai pareng amadi yumthong kaya maira thanduna ima imoinu bu thongni jaki Manipur na sarengi macha puthokpada India gi state singi manungda ahanba state oire haina Fishery Minister Hekam Dingo na phongdokre wafam asing asi department sinduna palace compound da leiba hapta kangjebung da pangthokiba ani suba imoino fish festival ga marilena minister masamak na wafam asi phongdokibani Manipur gi tonga tonga phom kya dagi lakpa ngami singna puna stall cham tara manga hangduna pangthokiba fish festival aduga marilena Fishery Minister Hekam Dingo na makhatana hai imoino numina lakpada iram damasida ing tappa hanjilaktuna tangdu leitana leiba oirasanu haina yaifa paujal pikhi Manipurda miyamna nga asi yamna pamna janai nga puthokpadagi chabagi sarukna chang heli CM gi miyeng makhada mamangda leiramba Fishery Department na nga puthokpagi changdagi hauji puthokliba sna hengalakpa si yamna nungai consumption amadi production ga marakta Lising kuntra metric ton muk gap lay iram damasta nga gi potho hena sakhotnaba anoba technology kaya ma sinaduna semgatnaba honari loyana hanadi sareng macha sing mapandagi puraknaba honabada challenges kaya ma thengnei masida natana pukri amata da nga taiga thaminabasu yade adubo sareng macha sing mapandagi loramba du hojikti iram damasta puthokpa ngamle masi iram damasi gi asoba achievement amani Makhatana mayamgi nga demand sing watana phanganaba honagani haiba wafam phongdokhi chingda towa singba mayam china marum morkanda koi nga gi posokji henglakani haidun so hajen ni aduga honorable prime minister gi amna maru oiba prime minister machaya sampada yojana haida PMSY scheme haina maru scheme mamju lai sini makha to tawkanda koi gi nga gi posokji henglakani haina ispaina thamjani adubu hojik laiba ari consumption aduga pothoiba pothoksiga laiba gap se around 30,000 metric ton agam ki gap ki laibra ne simi Nakal amaromda festival aduda saru yaba lakiba Manipur gi saknai raba saisakpa amadi film actor Hamom Sadanandana phongdorakpada Manipur da hokiba sahi gi me ahumdagi hoduna ngasi phawba chatharakliba irang asna maram oiduna miyam tangdu leitana leiba phangdriba si imoinu imagi kumai asna lakpada punamak afaba ohenduna tangdu leitaba lamda ma purakpa oirasanu haina su lamdam asigi miyamda yaifa paujal su piki loyana lamdam asigi miyamna hena pamna chanariba nga asi marang kaina puthokuna miyamda phanganaba honabada ngami singda piba yaba scheme sing mari lenaba singna pibiba amadi mapalamdagi lamdam asida puslakliba nga sing sanariba si thadotuna lamdam asigi puthokpa nga chaduna lamdam asigi semilonda hena sakhotpa oinaba aikhoi punna honaminasi haina su phongdokhi mapalamdagi sum target tawudo thadoga aikhoi sidagi konanaba puthokpa ngamba oinanaba pura fishery department da leiriba adagi farm tawriba chilina usi puri thogottiba changi aikhoina su makhoibu yokottiba changi aikhoina aikhoigi ifuru yokotana mi laga yokotpadi oigini thajade aduna masi mathang chahidagi di mapalamdagi lawdaba ngamba oirasi
CM Biren Haikre Stairs the Leminariba Kanglu Kudima Manana Chakominara Matamda Amaga Nushinaba Purakani Haina Chief Minister Nongtomba Birena Pongdokre Wapamasing Sanapati District Maram the Pangtokiba Nipunito Suba Maralai Karalimai Sujakang MKSK General Conference Odopaki Taramda Sigreski World Chief Minister N Birena Pongdokibani CM Namakata Raduna Manipur Tolibeirang Asta Sanapati District Ladiba Nagai Silinao Singna Soba Todang Lobiu Kudima Constitution Makada Warishanaraga Warishin Purakpang Amgani Nagagi Church Kilusing Basing Nupi Amadi Naha Singna Soba Todang Lobiu Hauzaki Matamda Sanapati District Maram Yauna Naha Sing Ubada Yamna Taxi Kasi Labor Ui Masi Mamang de Rambadagi Ohomba Purakpang Amle Naga Singna Hauze Beirang Asta Soba Todang Lobiduna Manipurgi Hanagi Tangdu Laitaba Punsida Mo Hanjina Honabiu Honabagi Mamishu Tare Haiki Bagaloyana Sanapati Maramda Chokot Torangi Oba Projecting Sanaba Urep Uyung Tamba Madi Sanapati District Headquarter da Concrete Lupa Crore Kuntare La Kuntarukchang Lambi Shemba Maram Tourist Sports Saromo Ohenaba Ingale Pat Changatpa Maram College Bu University ki thak to ongkhat aba honagani haibagaloyana SPT district ta semgat sagagadori balambi thong sabada miyamna sumateng pangbiu akaiba piroishi haiba wafong kaya phongdoki Thoramadu Works Minister Govindas Cap and PD Minister L Susindro MLA L Diko Hanagi Minister Francis Ngajokpa Church ki leader sing marangi mahiroi naha sing amadi nupi sing saruk yaki Lamda Master Tangdulay Taba Hanjalanduna Ing Signa Lena Bamadi Lanas na Maramoiraga Lanjan to the Relief Camp Lady Singidama Pakakadaba Kongtang Kayagi Matanga Governor Ajay Kumar Balana Tongan Tongamba Luching Bakayaga Unakre Impalgi Ras Bawan Duna Baduda Ahan Bada Governor Ajay Kumar Balana IAS Professor Anune Ananamasung Arbin Hanglengo Unaki Maduda Lanjan to the Relief Camp Lady Basina Putokpa Tongan Tongan Potok Singasi Sendong Lena Market Tongnaba Pambe Sing Tidok Naba Kangan Amaromda CRPF Northeast Zone Special DG Rajasri Bastabana Luchingba Timamana Governor Ajay Kumar Balaga Unaduna CRPF na Awanong Po Region Tathariba Deployment ki Thabak Amadi Operational Activities Singi Matangda Kupna Khanaki Amaromda All Manipur Bar Association Miu Singi Timamana Su Governor ga Unaduna Hauzik Lamdamasta Oiriba Phiba Masna Maramoiraga Tholakliba Khudong Chadaba Kayagi Matangda Khanaki Maduda Governor Su Pangbe Abamateng Kudima Pangani Haibagi Tajaba Piki Haukiba December Gitang Kuntaretagi Hauduna Muslak Laba Irum Ningthau Turel Mutkiba Yaroi Tungi Mirol Gidama Turelasi Kangadabani Haibagi Wakalonda Working Committee on Rejuvenation of Irum Ningthau Turel na Sengdopagi Changsiliba Thabak Thoram Singasi Kaksing Esigi MLA M Rameswar Masamak Hakteng na Latuna Yangsilamle Ngasigi Yangsing Kongsa Duga Marilena MLA M Rameswar na Pongdorapada Haujek Toliba To Aningdaba Hingchagi Thodo Singasi Yaiparaba Ima Imoinugi Numit Asna Lakpada Santi Purakpo Oirashanu Hauze Manipur Nova Governor Amadi Panli Balenga Asibulu Singliba N Biren Miyang Makada Hanjalaknaba Honariba Sida Taujan Biba Oirashanu Miyamna Hauzik Kalhodaba Yade Haiduna Honariba Ibudo Irum Ningthaugi Masaikol Oiriba Irum Durelasi Puwariga Marilena Badanatana Akoiba Kunjasing Ising Sinapam Oiribani Masi Pajana Sengalabadi Akoiba Kunjasing Semilon Pagan Badanatana Manipurgi Muslak Laba Yelhaunga Sing Kananaba Honabadasu Asoba Mateng Oigani Masi Sanglaba Sahi Kaya Yangsin Bidana Tambiramba Silaibak Tibani Mahaki Maikaidagi Turela Sibu Kanaba Honabada Angamba Mateng Pangani Yaragadi Local Area Development Pan Pauba Tadaduna Turela Si Sanganaba Honaragani Haina Su Pongdok Lamki Mana Makata Raduna Hai Asigumba Prajagi Panaba Papa Tabak Thoram Sing Paikalakpada Hiram Kudimakta Mahakna Angamba Mateng Pangani CSO Singnasu Makata na Prajagi Panaba Tabak Sing Lepalitana Pangtok Minaba Honaminasi Haina Pongdok Raki Dom da changchilaga development gi oba rajniti tawra kanda praja singi future tungi oba lambi tungi yumi oge dro isi naugi punsi si secure oraga masi kalamba haibasi masi akoi gi objective ni lairiba sarkar sigi objective ni aduna lairiba working committee bo amukhana thagatsari asiguma afaba thabak si mathang tawbiro aduga aigi side tagi piba yaba cooperation amade aina tawwa ngamasu ai punamak tawjage haiba wafam kharasi hairaga punamak pukhurum jari thank you
India lengana hauzik lamdam asta tholiba lal asigi waroishin purak pangamdrabadi ching amadi tamda leiriba yellow purup sing punsina duna chapchana lanthengnaba matam lakle haina Rajya Sabha gi MP ining thosa jawba lesembana phongdokre ngase miyangi lusing purel chingsuba makaba lekhidabagi tarani palak suba ningsing thoram lekhidabagi mitam leiriba Imphal East District ki wakha leima sing da pangthokiba aduga mailena ibut ining thosa jawba lesembana makha taraduna wakhalon manaba punba wama kangleipak maitai National Front MNF Lusing Purel Chingsuba Akaba Ningsing Loop Amadi R. Swisha Trust na puna sinduna pangthokiba tharamaduda R. Swisha Trust ki chairman Athot Ruiba wama gi president Moirangthem Naukhamba Maitai Tangkhul Naga Wungnawlong gi president Tenishan Kasung Herikon gi president Yungkhaibam Sujit Kumar Khuman Milan gi president Khaide Ingoja Maitai Deshang gi founder president Laisram Romesh Maitai All Manipur Recognized Private School Welfare Association gi president Laisram Joy Khumana thauram gi maruoiba mitunglen oya saruk yaki thauram asigi saroma oina laikhidraba R Swisha amadi singsubam akabagi mitamda leisukadunai kai kunaba uduna laikhidraba singsubam akabana iramba saireng kunmanga gi manungda saireng taruk pathokduna miyamda tahanki loyana Mapamaduda nauna saba Integrity Community Hall amasu sangaki Tharamadugi Sigwias ki warol piraduna ining thau leisemba sana jawbana makadana hai laikhidraba miyamgi lusingba akaba miyamna hena thoido hendok na khangnaraba athauba amani mahakna honaramba kaya duna thauna oiduna Manipur language asibu classical language ki status phangnaba honakhigani sel mayekta maitai mayek yahonnaba su honari marilenaba official singna Sel Ganova design honglok paga hap lagani haibagi thajaba pirakhiba leire civil service exam thagadariba mahiroi singna maitai londa exam thaba yanaba su honari loyana lusing purel akaba madi R Swisha gi maramda syllabus ta haptuna tungda haurakliba angang singna lusingba ani asigi maramda khangannaba Manipur lenga ta hairagani haiki amaramda Khongbal Tangkhul Village amadi wakhagi leimasingda khiliba lusing purel akaba amadi R Swisha gi mitamasi kupna khanaraba matungda khinkhibani sing amadi tamda leiriba yellow purup singwa matoibagi wakhalonda thabak tawbiramba lusingba anini makhoi anina ngasigi mirolda yellow mi oriba sing tamgi purup sing punsina duna hingminarabadi Manipur asi ingtappa ama oinba ngamgani amadi sing tam ani nungsinabagi khudamdi makhoi anina oire haiki Hapa masih ozagi adagi ozaga jadi proposal yang harus saya mengambil kamjari aduna saya tapi kiba ikoi ozagi maramda ikoi tabiba agar siksida sekolah ikoi syllabus hapaga ozagi maramda ikoi kanghanba tungi mirul si yakai hamba tungi mirul si ikoi bakoda ikoi nationalism ki ikoi ikoi spiritu hapa masih ozagi maramda nainaraga phangani Deputy Commissioner Bishnupur Soiriba Indian Red Cross Society IRCS Bishnupur District Branch के President Lorembam Bikram IAS की मियंग मखादा New Mini Secretariat Complex Bishnupur की कैंपस तलाइबा District IT Office समझी Indian Red Cross Society Bishnupur District Branch के ऑफिस के कोई बदा District Branch सिंधुना लमतु सेंबगी थरम अमंगसी पांगथोक्रे थरम अदुदा IRCS Bishnupur District Branch के Vice Chairman M Ibemal Devi Secretary Dr. Huidrom Roman Singha Joint Secretary Huidrom Syamchan Treasurer Thoksom Netaji Committee के member सिंह Huirem Pramodini Wahengbam Tolongo Moirangte Ibohalbi Khwairakpang Khogendro amadi अतई थौमी सिंह यावना सरुक यादुना District IT Office amadi IRCS Bishnupur District Branch के ऑफिस के कोइबा amadi campus मनुंगदा लैबा इरम नला सिंह सेंकी Lengakna kuki lalholup singa chatnariba suspension operation su handokle hairabasu irang manungda mar lalholup amada lupa crore 3 lakh 13 ki sampam pithok lamle thawang asen stage ta tholibe irang asta Manipur lenga ke choba khut yauramle haina maral sirakpagi thawang asna achakpa maida ghi haijin bagumbani haina MPCC ki president ke Mega Chandrana phongdorakli hiramasiga marilena ngasi BT road ta leiba Congress Bhawan da pangthokiba pawgi mimphama da waphamasi phongdoladuna ke Mega Chandrana makha taraduna stage ta tholibe irang asigi mamang amadi matungda BJP lenga ke asoiba ranba kya haiduna lakli
लोयना लेंगाना कुकीसु ग्रुप ता यामलबा सेंफम लाना पीखिबगी मतंगदा कांग्रेस ना हौकिबा कुमजा लिसिंग अनि कुनिथोगी मार्च अहुमदगी वाकतुना लाकली मदुगी मथक्ता ऑडिटर जनरल ऑफ इंडिया ना सुहिरामसिगी मतंगदा थिजिनबा असेंबली दा टेबल तौकिबनी सु ग्रुप ता पिथोकिबा सेंफमसी लुपा करोड़ कुंटरेल लाख कुंथ्रानी पानी हारिबा सेंफमसी हौकिबा कुमजा लिसिंग अनि कुनिथोइदा सु ग्रुप ता यावरिबा कुकी लालहोलोबसिंगी अम्ब्रेला बॉडी ओइरिबा KNO अमदी UPF ता पीखिबनी असिगुंबा यामलबा सेंफम पीखिबगी मतंगदा थिजिलिंगै चरक्ता अमुहना ममांग चहिगी जुलाई 8 मार पीपल्स कन्वेंशन डी हाइबा लालहोलोबासिगी लालैकुंग अमसुंग जोशुआ कौबा मियोय अनिगी HDFC बैंक के अकाउंट रुपा करोड़ 6 लाख 19 पिथोक लंबनी हाइबा सेंफमसना अम्ब्रेला स्कीम ऑफ मॉडर्नाइजेशन ऑफ पुलिस फोर्स की मखादा पीबनी यामलबा सेंफम सिंगासी पिथोखिबगा मरिलेना हौकिबा असेंबली सेशन दा मसामंगना पिथोखिबरा हाइना स्टार क्वेश्चन ओइना वहंग हंगबदा चीफ मिनिस्टर नोंगथोंबम बिरेना पीखिबा लेते हाइखिबनी अदुबो ऑडिटर जनरल ऑफ इंडिया की माइकैदगिदी अचुंबनी हाइबा वाफम लेखी मसिदा नतना होम डिपार्टमेंट सेल पीखी हाइबगी रिपोर्ट चु लेखी मेगा चंद्रना मखा तारदुना मणिपुर मियामने इरांगी अवाबा मायोक नरिंगै चैरक्ता असिगुंबा थवोंग चथरिबा करिगिनो अमदी मियामना खम थेंगना वारिबा सि बीजेपी ना थोनबनी हाइना मराल सिकी किबा जायराम रमेश को कंप्लीट तो अदुसु हाइ These women have ensured that elections in Susanpur and Kangpokpi district in phase 1 have not been free, fair and peaceful. This drive to sue groups will also influence the election in Tengnopal, Sangjan district in phase 2. This is how the BJP is buying election. I don't know. I don't know what I'm talking about. I have a complaint of the like. Now, लाइब्रेरी इन्फॉर्मेशन साइंस की लमदा मणिपुर थोदो हेंदोना कथोकपा अमगलोयना थबक तौरिबा राजकुमारी उर्मिला देवी दांगसी ग्लोबल यूनिवर्सिटी ऑफ बोस्टन ऑनररी डॉक्टरेट अवार्ड 2025 पिना अवांग मथाक दाइकाय खुमनबा उतख्रे कुमजाली सिंग चापा मौद्रा निपांदा इंदिरा गांधी नेशनल ओपन यूनिवर्सिटी की मखादा लाइब्रेरी साइंस दा मास्टर लोइकिबा RK उर्मिलाना मणिपुर पब्लिक लाइब्रेरी इन्फॉर्मेशन साइंस की लमदा कथोकपा अमगलोयना सांगलबा सही कुंथ्रा हेना होनरखिबा कयाबु सखंगलदुना ऑनररी डॉक्टरेट अवार्ड असी यूनिवर्सिटी असी वाइस चांसलर प्रोफेसर डॉक्टर समीम अहमद कुचनकी ngasi convocation ki tharamadudha monat university के प्रोफेसर डॉक्टर पंकज कुमार सिंह गलगोटाइस यूनिवर्सिटी नोएडा की दिल प्रोफेसर डॉक्टर राजीव मिश्रा बॉलीवुड बिंदु दरा सिंह अमदी वाशिंगटन डीसी यूनिवर्सिटी की ऑनररी एकेडमी एडवाइजर डॉक्टर रंदीमा पाथिरगेन सिंह संगनाइरबा एकेडमिशियन के सरुक याखी लेबाग असी कोनोनी दिल्लीदा लेबा सूर्या की ऑडिटोरियम दंगसे अयुक पांगथोकिबा यूनिवर्सिटी असिगी कन्वोकेशन दा खुसिनाखिबनी तरा सुबह इंटरनेशनल कंफर्मेंट एंड अवार्ड सेरेमनी दा लेमजनिंगाई ओरबा ऑनररी डॉक्टरेट अवार्ड 2025 पिन इकाई खुमनबा उतख्रबी RK उर्मिला होजे स्टेट सेंट्रल लाइब्रेरी इम्फाल की चीफ लाइब्रेरियन ओइरी पाकिस्तान की कोयला खोनी अमदा मिथेन गैस पोखाइरपदगी किंथरतुन यामद्रबदा मियोय मरी सिरे अमदी थीबा खंगद्रबा थबक सुबसिंगी थीबगी थबक कन्ना संगसली हाइना ऑथोरिटी सिंगना हाइकी खोनी अदु बाबू सेबेस्टियन कोटागी किलोमीटर निफु लापा संसदी एरिया दा लेबनी हाइरी मिथेन गैस पोखाइरपदगी खोनी अदु किंथरतुन लौथोकपा ngamद्रबा थबक सुबा मियोय 12 मनुंगदा ननसिंदुना लेरी हाइरी बालोचिस्तान लेंगा की वंगांगलोय सहित रिनना हाइकिबदा पुंग 14 लेप्तन जथरबसु टॉक्सिक गैस अमदी अते अकाइना मरम ओरिना खुमांग याना चंगसेनबा ngamद्री हक्सांग मरीदी फंगबा ngamख्रे प्रोविंस अदुगी माइनिंग डिपार्टमेंट की हेड अब्दुल्ला स्वामी ना हाइकिबदा फिट 1500 लुबा मफमदा फमजिनख्रबा थबक सुबा मियोय निपान की हक्सांग अदु सोक्सिलम लगनी कोयला खोनी अदु लनाय ओइना चलाइबनी पोखाइकिबा अदुगी मरम थिजिंगनी नियम चुमना माइनिंग अदु चथबरा हाइबसु येंसले हाइकी कनाउस के रेलवे स्टेशन में साबलोइद्रिबा लिंटेल अमा किंथरकपदगी अते अकाइना मियोय क्या ननसिनख्रे हाइरी उत्तर प्रदेश मिनिस्टर असीम अर्जुनदी हाइकिबदा थबक सुबा मियोय कुलुमदोय खक्ति कनबा ngamle मियोय कुन यामना सोकपो ओइखिदे दुबो मियोय अहुंगी फिबम दिलुरी मखोय अहुम अदु मखातना लायंगनाबा लखनऊ द पुख्रे थौदो अदु दातो पमियोय खरा सुअते अकाइना ननसिन लेरमगद्रा हाइब जिंगनबदगी थीबगी थबक चथरी हाइकी
Sanabagi Pauda Mata Pantoibi Association MPA Thanauzam Sinduna Thanauzam Playground Sariba second Ima Pantoibi Trophy 2025-26 King Asi Sanaki Mas Anigi Ahanba Grounda Ifa Irengban Amadi Perdo Wangjing Anina Sanagadabada Perdo Wangjing the Matamzana report to the Ifa Irengban Wow over Pankre Jersey number 12 Boyaina Maski Minotarani Panda Ahanba Gold Chanki Mai Pakraba Team MPA Bigi Panjal Singaduna Y Baruna Maski Minute Kuntra Jersey number 15 So Mas na minute yang kay Maria Madi Mas Lobagi minute humpuga ahapa minute anida San Kibani Nasi Gani Suba Ground Mas na Jersey number 15 So Mas na minute yang kay Maria Madi Mas Lobagi minute humpuga ahapa minute anida San Kibani Haujara Badamara Pamka na Pijari Imoinu Imagi Irat Tony Thoram Paksana Pangtok na Kre Stesta Leminari Bakanglo Kudima Manana Sakot Minera Madamda Amaga Maga Nushinava Purakani Haina Si Minister and Birena Pondokre Sing Subam Akaba Lekidabagi Tarani Palak Subaning Sing Thoram Pangtokre Loyana Pakistan da methane gas Pokai Bagi Todokta Mioy Mari Shire Nasigidi Padam Pijaba Matanga Solution Jere Miang Tabili Basingwa Mukana Kurumzari